Lamdam asigi flight amasung helicopter service phagat hanaba khongthang kaya paikalabaso JIRIBAM amasung IMPHAL ANIGI MARAKTA PIRIBA helicopter service ase Yamna Toina cancel Touganbana passenger singda Chaona Khudong Chadaba Mayoknahalle haina abothe maitei kauba passenger amana fodorakle hiram asigi matangda paumi shinga unaba amada mahangna makhatana hai haukibe chahi kumja English ngani shumna kulhumdagi me thadage Makhagi lambida chathok chasin tawbada Khudong Chadaba kaya asigi kenglaga miyamgi oinade helicopter service ase yamna maru oiba ama oide adubu maram amata pidana khudakta cancel torokpa asina miyamda Chaona Khudong Chadaba Mayoknahalle atopa pambai ama thiduna passenger singe Khudong Chanaba honabibagi mahutta khudakta cancel tawre ticket ke sanfam lawba lau hairakpa asina yamna nungaitaba ama oide mari leinaba singnasu hiramasigi matangda akhanaba mityang chongbiu hainaso magna makha takhe Khudakta ngarang nungdang se immediate order ama thokanda highway heli service se hantak thagi wena cancel tawgibani aduga highway heli service se cancel tawgibi maram je ina hangbuda moina harakpaje counter dagi board ki mali haibam di hari aina thamjani wafam di asuk lugraba hana na payment tawrakanda miyang gi sathok singi miyang gi ni haina leigraba miyang gi ni haina singraba arrangement adubu board ki damakta Khudakta kakhatpa ngamiba masigi service tawiba kanguse masi ekoi miyamna tangai phatana hakna lawna lubun thoi